Hello ichinaw mayam ahanbamaktada ichinaw mayambu anukumanay kumana kurumjari aduga igi channel sida taram noksari mayam ngasi ai mubang amu puduna laksare ngasi mubang se karino habada ikkari ko Suraj Elangbamna habire iche ikkari zabiro ena habire bako ado ngasi se ai yerum thongodo mana Suraj Elangbamna harapado ado chajarage nako ado iza aina kainoma salada ma tawjare aduga samfuda ma tawjare sikhaktane mayam athen atei ama tawdre bako khabide kaina ko toiba kabele sida aduga ngasi se ai chandan name mayam chandan name se ngoda pakchabra jengo chandan name bako ngasi di ai to pangyam yam de jerum manga tani thamje thanga chari se do jerum se manga dagi manga ai manga ne bako yensang sida leire mayam tingonga thae bako do chaba horage do hijang se ma tawre bako table se yamna chawde ba duduna adi dagwani gi tengot thammakpado do nungai tabako adu gi tengor ma khakta punsalle do dara sum kolo ngon sum hapakane bako aduna tonga sum disa doine do man du kolo hijang se hapalage bengonda chaba horage mayam Saling lore sak jam lame aduga mayam kaino aigi ngasi yam nungai ba wadi masulei adu mayam da chana dum aili haijarake bako anda aigi nungai ba se aina share tawdoine ado karino haibado mayam na dum video se makata na jengbiro aduga khangmina rase bako ado mayam saba horaga wadi nungai ba sudum samina rase aduga aina mayam da ngasi surprise mas tawdoine mayam ada saba horasi apoy manda Suraj Elangbam bro somna ikkari sabiro na habado ado ngasi sajaratro bane ado nahana chagada bane aba ado koi sangdeba ko handak se video se jamna toy thanga ba se ngamda baine ba mayam se awa phadigom smaina sang na hape ba ko koi da phadigom se jerum thonga da su hape aduga chicken mo da su hape ba ko saba horage ai ngasi di sabada leise tingthoi ge mayam leise tingthoga sabado ai ge habit nya ba do ngasi di jaibe ma kai leise tingthokta na chana bo hana ge ko phagudi phajade camera da ai nu sidi yengba da phajade ba do isu hona ge ai athatta ba ge habit se thu ga na bo hana ge ba ko Selaja apa yang mana? Sudah apa? Apa juga? What na ba outra Salad yam hao ấy. Hao không salad chứ. Bidur tak butuh. Dah apa?
Wow, ini gue jangan aja. Ini belum lagi thằng kali này. Anh đặc biệt với hậu này. Tôi muốn ta cho những ra. Ta cho không những đâu nè. Làm salad thì mà chú sẽ dùng nhé. Hào đó mà ra. Mutton je. Gajar ne, beetroot ne, lấy đi kobi ne, thabi ne, tilau. Mai chứ ngày sáng ngang gì, beetroot cái nó gì không được. Cái ngày sáng ngang thôi. Nhiều nước uống rồi. Ngon bộ. Mẹ cha cha nào vậy chúng ta mình chana si. Mẹ mấy nàng là cái bữa giờ lúc đó cái nó cái cha ba cái thằng ta cái export cái lúc đó na. Adu chặt bắt đó cái subscriber mà udah deh pokok. Kem nuksi khang apa? Iba mazane ba. Mana ini na cái đó khôi cái tai quân đồ sản phẩm đồ đuôi đồ khôi chợ lui vào coi giang ba, adu giang bagi lạc vào đồ này ground đồ này vào đồ ground manu đồ này ba, adu đồ lạc vào đồ mà này nàng từ chỉ anh sang nghe vào qua, anh na master người ta khăng vào đồ mà nó y vào qua, ai su mà nó cũng ai su nói ba, adu cái mà này người ta chỉ cái subscriber này này hay là mà hay vào qua, adu hay là cái anh nuôi khăng ba, jadi đi admai tano khani nga wari sana re ai dum do roga akhoi da wari li badu akhoi da na hai ba kaino video ma namak pajadra na hai ba ko subscriber du dumai na ji hai na kolo na nang na introduce roi do nang kari gi nang kero torok ti no video ma torok ti na ngange ba ko do ai gok ta badu wa khan lak ta bai ta re si na akhoi di subscriber akhoi gi viewers sing si akhoi gi di akhoi jam nusi ba ko akhoi gi damakta moina yengbiri ni video yengbiri ni moina yengbidra di moina subscribe to bidra di akhoi na video thangat pagi kesin di lete dana ko danu si ba ko dumaina mayam na kari gumba ai jaha mafam da ko ai bu unaba akhoi da khang de ai khang de unaba da dumaina ko biro ba ko yam nu si mayam aduga Deepak mathang da su unaba da video masa ma nang na mina doine ai na han gi da pura ai wa khanda la haw ai di jamu tengna di asabu pijara mone. Enggak kayak ini pijaram Tom pijaram mana? Kayak ini pijaram dia hanga ba doni minini chupna tawini aba. Thang ta moi thang ta program doni minini chupna tawini aba. No mata ni minta su unari ni aba no mana halam dai daga chiche aha bani mitani ko ma phangnari se doni subani mitu ko mana chiche ai handro bani halage kaina taw hairam me ba ko matang du di yam lang matang oi khre ba do kai ma mangon kai ma pijaba ngam haude aduga haji video masam su na ngam haude ba ko no masanga ne bata di ai video bata ma dum lo ne ba mayam ai ba phom tanga mayam dum cha cha nu chundok sa de ko ai gi ai ne intro to bada anu kuman na ya ina haidana mayam bru ko anu kuman kuram zari ana habdo ado andho ni mayam anu kuman gi mahuta anu hiyam haina ai haigane ba ko no mathangi intro dagi di ai anu hiyam haina dum haidara ge aduga ai channel gi mingdi anu kumana sum nei ne ba ko channel gi mingdi ondo ai ado ai gi ai ne intro to ba tan da di anu hi amai sim haira ge ko sarina di kuman happy do kuman do khoi da gi mo yek ne ba ko ado huyam china sagai ne ba ado khoi gi manipur da iku yai ma le ba khoi gi da gi makhura yai ma he moi ba pa ko mi ne ba ne ba do iku yai mana iku ta sakwa ba hone ku ta sakwa si me am ngang ni ko sa so ka ado iku yai mana ha engon da haira me ba ko ko ku ki sura la ko matam da anu khuman haina hai da nu anu hiya mai na hayu an hai ba ko ado kui re isu mai na khan ba do anu huyam se hai ge na du wa khan do dum ka khu khi ba khang ba aduna
ꯑꯩꯈꯣꯏ ꯌꯥꯏꯃꯅ ꯇꯥꯛꯄꯤꯕ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯑꯅꯨ ꯈꯨꯃꯟ ꯍꯥꯏꯅ ꯍꯥꯏꯔꯔꯣꯏ ꯑꯅꯨ ꯍꯤꯌꯥꯝ ꯍꯥꯏꯅ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯅꯤ ꯃꯌꯥꯝ ꯍꯤꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯡꯗꯣꯛꯆꯍꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯌꯥꯝꯅ ꯑꯅꯨ ꯈꯨꯃꯟ ꯍꯥꯏꯔꯝꯕꯗꯒꯤ ꯑꯅꯨ ꯍꯤꯌꯥꯝ ꯏꯟꯇ꯭ꯔꯣ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯣꯏꯁꯟ ꯂꯥꯛꯀꯅꯤꯅ ꯀꯩꯒꯤꯅꯣ ꯍꯤꯌꯥꯝ ꯍꯥꯏꯁꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯍꯥꯟꯅ ꯁꯦꯡꯗꯣꯛꯆꯍꯧꯔꯤꯅꯦꯕ ꯉꯥꯡꯕꯗ ꯆꯥꯕ ꯊꯥꯡꯒꯠꯂꯛꯇꯣꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯤꯅ ꯑꯅꯨ ꯍꯤꯌꯥꯝꯅ ꯁꯔꯁ ꯇꯧꯅ ꯐꯔꯛ ꯇꯥꯔꯅ ꯑꯩꯗꯤ ꯆꯦꯅꯦꯜꯒꯤ ꯃꯤꯡꯗꯤ ꯁꯨꯝ ꯑꯅꯨ ꯈꯨꯃꯟ ꯍꯥꯏꯅ ꯊꯝꯒꯅꯤ ꯑꯣꯟꯊꯣꯛ ꯌꯥꯕꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤ ꯆꯥꯛꯁꯨ ꯂꯣꯏ ꯆꯥꯗꯣꯔꯤꯕꯣ ꯑꯩ ꯂꯥꯏꯔꯤꯛꯀꯤ ꯌꯦꯔꯨꯝ 5 ꯆꯥꯕꯁꯦ ꯑꯍꯥꯟꯕꯅꯦ ꯑꯩ ꯌꯦꯔꯨꯝ ꯌꯥꯝ ꯆꯥꯕ ꯉꯝꯗꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯆꯥꯔꯦ ꯁꯨꯔꯖ ꯏꯔꯥꯡꯕꯝꯅ ꯆꯦ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗꯅꯦ ꯑꯩ ꯉꯁꯤꯗꯤ ꯌꯦꯔꯨꯝ 5 ꯆꯥꯊꯗꯣꯏꯅꯤ ꯆꯥ ꯂꯣꯏꯔ ꯀꯩꯗꯧꯔꯛꯇꯣꯏꯕ ꯈꯪꯄꯣꯟꯇꯦ ꯑꯩꯈꯣꯏ ꯗꯥ ꯆꯥꯕ ꯊꯨꯗ꯭ꯔꯥ ꯃꯥ ꯆꯥ ꯂꯣꯏꯈꯔꯦ ꯑꯩ ꯏꯟꯖꯥꯡꯁꯦ ꯀꯣꯜꯂꯦ ꯅꯪ ꯆꯥꯔꯔꯣꯏ ꯑꯗꯨꯗ ꯅꯪ ꯂꯣꯏꯔꯦꯕꯗꯨ ꯉꯥꯡ ꯂꯩꯕꯩꯅꯦ ꯆꯥꯗꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯁꯨ ꯂꯩꯔꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯦ ꯁꯔꯄ꯭ꯔꯥꯏꯖꯅꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯈꯤꯔꯣꯏꯒꯦ ꯉꯥꯏꯍꯥꯛꯀ ꯌꯦꯡꯃꯤꯟꯅꯈꯤꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯒ ꯁꯔꯄ꯭ꯔꯥꯏꯖꯇ ꯎꯠꯂꯛꯀꯦ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯕꯤꯠꯔꯨꯠ ꯌꯥꯝ ꯍꯥꯎꯋꯦ ꯄꯨꯛ ꯊꯜꯂꯦ ꯄꯩꯔꯦ ꯄꯣꯛꯈꯥꯏꯗꯣꯔꯦꯕꯣ ꯄꯣꯛꯈꯥꯏꯗ꯭ꯔꯤꯉꯩꯗ ꯇꯣꯛꯎ ꯃꯌꯥꯝ ꯑꯩꯅ ꯈꯪꯉꯕ ꯃꯨꯛꯕꯥꯡ ꯑꯃ ꯇꯧꯔꯛꯄꯗꯣ ꯑꯗꯨꯗꯣ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯅꯕ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯥꯁꯟꯕꯗꯅꯦ ꯃꯕꯨꯛ ꯀꯪꯊꯣꯔꯛꯑꯦ ꯍꯧꯖꯤꯛ ꯃꯕꯨꯛꯁꯦ ꯂꯣꯏꯊꯣꯛꯄꯅ ꯂꯣꯏꯔꯦ ꯃꯁꯥꯁꯨ ꯅꯣꯏꯊꯣꯛ ꯌꯥꯕꯟꯗ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯃꯨꯛꯕꯥꯡꯒꯤ ꯆꯥꯛꯀꯁꯤ ꯌꯥꯝ ꯖꯥꯝꯗꯦꯕ ꯂꯤꯈꯜꯂꯦ ꯁꯨꯝ ꯍꯥꯎꯔꯦ ꯃꯌꯥꯝ ꯃꯇꯝ ꯀꯨꯏꯅ ꯚꯤꯗꯤꯑꯣ ꯈꯔ ꯒꯦꯞꯁ ꯂꯩꯈꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯍꯟꯗꯛ ꯌꯦꯡꯒꯦ ꯆꯥꯡ ꯅꯥꯏꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝꯅ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯗ ꯃꯌꯥꯝꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯔꯛꯄꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯖꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯌꯥꯝꯒꯤ ꯇꯧꯕꯤꯃꯜ ꯑꯩꯈꯣꯏ ꯀꯥꯎꯖꯔꯣꯏ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯃ ꯇꯧꯔꯤꯕ ꯀꯟꯇꯦꯟ ꯈꯪꯗꯦ ꯑꯗꯩ ꯃꯨꯛꯕꯥꯡ ꯀꯩꯀꯩ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝꯅ ꯄꯦꯟꯊꯣꯛꯄꯤꯌꯨ ꯂꯛꯅꯕꯤꯒꯅꯨ ꯁꯣꯏꯕ ꯌꯥꯎꯔꯒ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯑꯗꯨ ꯑꯊꯤꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯅ ꯆꯩꯕꯤꯔꯛꯀꯅꯨ ꯁꯤꯃꯗꯤ ꯍꯟꯖꯟ ꯍꯟꯖꯟꯅ ꯑꯩ ꯀꯣꯛꯅꯅ ꯍꯥꯏꯖꯒꯦ ꯃꯌꯥꯝꯗ ꯑꯩ ꯌꯦꯔꯨꯝꯁꯦ ꯂꯣꯏ ꯆꯥꯕ ꯉꯝꯃꯔꯣꯏ ꯑꯁꯦꯡꯕ ꯌꯦꯔꯨꯝ ꯑꯩ ꯁ꯭ꯋꯥꯏ ꯌꯦꯔꯨꯝ 3 ꯆꯥꯔꯦ ꯃꯌꯥꯝ ꯑꯅꯤꯁꯤꯃꯗꯤ ꯉꯝꯃꯔꯣꯏ ꯂꯣꯏꯕ ꯌꯦꯔꯨꯝꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯃꯥꯗꯤ ꯌꯦꯔꯨꯝ ꯌꯥꯝ ꯄꯥꯝꯗꯦꯕ ꯑꯩꯗꯤ ꯌꯦꯔꯨꯝ ꯌꯥꯝ ꯄꯥꯝꯃꯦ ꯌꯥꯝ ꯑꯩꯈꯣꯏꯁꯤꯕꯨ ꯌꯥꯝ ꯑꯍꯟ ꯑꯣꯏꯅ ꯎꯔꯦ ꯍꯣꯏ ꯎꯕꯗꯤ ꯎꯐꯝ ꯊꯣꯛꯏ 40+ ꯑꯣꯏꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯗꯥꯗꯤ ꯆꯍꯤ 90 ꯍꯦꯜꯂꯦ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯦꯅꯦ ꯍꯧꯖꯤꯛꯀꯤ ꯖꯨꯒꯗꯤ ꯑꯗꯨꯝ ꯑꯍꯟ ꯑꯣꯏꯔꯦꯅ 90 ꯀꯥꯏꯁꯦꯀꯣ ꯋꯥꯈꯟꯗꯗꯤ ꯅꯦꯝꯅ ꯂꯩꯖꯔꯤ ꯄꯣꯠꯅꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯈꯜꯂ ꯂꯩꯕꯅ ꯐꯩꯀꯣ ꯄꯨꯟꯁꯤꯁꯨ ꯁꯥꯡꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯋꯥꯏꯌꯦ ꯆꯥꯛ ꯃꯄꯨꯡꯁꯨ ꯑꯗꯨꯝ ꯇꯧꯔꯦ ꯄꯨꯟꯁꯤꯁꯦ ꯇꯦꯟꯅ ꯀꯩꯗꯤ ꯌꯥꯝ ꯁꯥꯡꯗꯣꯛꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯣꯛꯄꯁꯦ ꯍꯥꯏꯗꯤ ꯄꯨꯟꯁꯤ ꯁꯥꯡꯉꯦ ꯍꯥꯏꯗꯅꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯨꯔꯨꯞꯀꯨꯝꯕ ꯊꯛꯄꯁꯤꯅ ꯄꯨꯟꯁꯤ ꯇꯦꯜꯂꯦ ꯍꯥꯏꯅꯩꯗꯅꯀꯣ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯆꯨꯔꯨꯞꯁꯦ ꯊꯥꯗꯣꯛꯄ ꯉꯝꯗꯕ ꯀꯥꯡꯕꯨꯁꯤꯡꯅ ꯍꯥꯏꯗꯤ ꯄꯨꯟꯁꯤ ꯁꯥꯡꯅꯤꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯆꯨꯔꯨꯞꯇꯣ ꯊꯛꯄ ꯃꯇꯝꯗ ꯅꯣꯛ ꯊꯛꯄꯤꯌꯣꯕ ꯑꯩꯗꯤ
ꯆꯨꯔꯨꯞ ꯊꯛꯄꯒꯗꯤꯅ ꯄꯨꯟꯁꯤ ꯇꯦꯜꯂꯤꯀꯣ ꯑꯗꯣ ꯅꯣꯛꯑꯒꯅ ꯄꯨꯟꯁꯤ ꯁꯥꯡꯕꯅꯤꯅ ꯑꯗꯨꯅ ꯆꯨꯔꯨꯞ ꯊꯛꯄ ꯃꯇꯝꯗ ꯅꯣꯛꯅ ꯊꯛꯄꯤꯌꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯨꯟꯁꯤ ꯁꯥꯡꯉꯅꯤ ꯇꯦꯜꯂꯔꯣꯏ ꯍꯥꯏꯗꯤ ꯑꯦꯚꯔꯦꯖꯇ ꯂꯩꯔꯅꯤ ꯃꯌꯥꯝ ꯌꯦꯔꯨꯝ ꯑꯅꯤꯒ ꯂꯦꯝꯃꯦ ꯉꯝꯗ꯭ꯔꯦ ꯆꯥꯕ ꯁꯤ ꯕ꯭ꯔꯦꯗ ꯄꯀꯧꯔꯥꯅꯦꯕꯀꯣ ꯏꯆꯥꯅꯨꯄꯤ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯁꯜꯂꯝꯃꯤꯅꯤ ꯁꯦ ꯂꯩꯔꯁꯨ ꯑꯩ ꯆꯥꯅꯤꯡꯗꯦꯕ ꯑꯗꯨꯒ ꯆꯝꯐꯨꯠꯁꯦ ꯈꯨꯍꯥꯎ ꯑꯃꯅꯤꯀꯣ ꯃꯌꯥꯝꯗꯣ ꯑꯩ ꯆꯥꯕ ꯉꯝꯃꯦ ꯆꯝꯐꯨꯠꯇ ꯆꯪꯈꯤꯗ꯭ꯔꯣ ꯅꯕꯨꯛꯇ ꯑꯩꯁꯦ ꯉꯝꯃꯔꯣꯏ ꯆꯝꯐꯨꯠ ꯆꯥꯕ ꯉꯝꯃꯔꯣꯏ ꯕꯤꯠꯔꯨꯠ ꯑꯅꯤ ꯈꯛꯇꯣ ꯑꯗꯨꯗꯤ ꯆꯥꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯀꯦꯕꯦꯖꯀ ꯑꯗꯨꯒ ꯕꯤꯟꯒꯁꯦ ꯑꯁꯤꯗꯤ ꯉꯝꯃꯔꯣꯏꯕ ꯆꯥꯕ ꯃꯥꯏ ꯆꯈꯥꯎꯁꯦ ꯍꯦꯛꯇ ꯌꯦꯡꯅꯤꯡꯉꯤꯅꯦ ꯃꯥꯏ ꯆꯈꯥꯎ ꯌꯥꯝ ꯈꯨꯅ ꯄꯥꯜꯂꯛꯄ ꯇꯧꯋꯦꯕ ꯆꯥꯏꯕ ꯈꯤꯇꯪ ꯁꯨꯛꯀ ꯆꯥꯕꯗ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯄꯅ ꯍꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅꯅꯦ ꯃꯨꯛꯕꯥꯡꯗꯅꯦ ꯃꯥ ꯃꯨꯛꯕꯥꯡ ꯇꯧꯕ ꯌꯥꯔꯣꯏ ꯃꯨꯛꯕꯥꯡꯗ ꯑꯩꯅ ꯆꯥꯁꯜꯂꯤꯁꯦ ꯅꯝꯐꯨꯗ ꯆꯥꯁꯜꯂꯤꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯅꯕꯒꯤ ꯍꯥꯏꯗꯅ ꯑꯩ ꯑꯗꯨꯝ ꯆꯥꯕꯅꯦꯕ ꯑꯗꯣ ꯆꯥꯕ ꯂꯣꯏꯔꯁꯨ ꯌꯥꯝ ꯋꯥꯏ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯑꯩ ꯉꯁꯤꯒꯤꯁꯤꯗꯤꯀꯣ ꯑꯩ ꯉꯝꯖꯕꯗ ꯑꯩ ꯆꯥꯔꯦ ꯆꯥꯛꯁꯨ ꯌꯥꯝꯅ ꯄꯨꯊꯣꯛꯆꯔꯛꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯃꯌꯥꯝꯗ ꯎꯠꯂꯒꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯌꯥꯝ ꯉꯁꯤꯁꯦ ꯌꯥꯝ ꯍꯔꯥꯎꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯕ ꯅꯨꯃꯤꯠꯁꯤꯗꯅꯦꯕꯀꯣꯉꯁꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯂꯥꯛꯏꯁꯦ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯄꯤꯟ ꯂꯥꯛꯑꯦꯕꯀꯣ ꯒꯨꯒꯜ ꯑꯦꯗꯁꯦꯟꯁ ꯄꯤꯟ ꯂꯥꯛꯑꯦ ꯄꯤꯟꯁꯦ ꯂꯥꯛꯑꯦ ꯃꯌꯥꯝꯗꯣ ꯌꯥꯝ ꯍꯔꯥꯎꯔꯦ ꯄꯤꯟꯁꯦ ꯍꯥꯡꯗꯣꯔꯛꯑꯣ ꯑꯝꯇ ꯑꯦꯗ꯭ꯔꯦꯁ ꯕꯣꯜꯕ ꯌꯥꯗꯦ ꯁꯤꯗꯤ ꯃꯌꯥꯝꯗꯣ ꯂꯥꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯄꯤꯟꯁꯦ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯉꯁꯤ ꯊꯨꯡꯉꯕꯅꯦꯕ ꯄꯤꯟꯁꯦ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯨꯛꯕꯥꯡ ꯇꯧꯒꯅꯤ ꯍꯥꯏꯅ ꯇꯧꯕ ꯅꯨꯃꯤꯠꯁꯤꯗꯁꯨ ꯄꯤꯟꯁꯤꯁꯨ ꯂꯥꯛꯁꯜꯂꯦꯕꯀꯣ ꯌꯥꯝ ꯍꯔꯥꯎꯔꯦ ꯃꯌꯥꯝꯅ ꯃꯌꯥꯝꯒꯤ ꯁꯥꯄꯣꯔꯠꯅ ꯑꯩꯈꯣই ꯁꯤꯖꯧꯔꯛꯄꯅꯤ ꯑꯗꯨꯒ ꯄꯤꯟ ꯅꯝꯕꯔꯁꯤꯁꯨ ꯃꯌꯥꯝꯅ ꯁꯥꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ ꯂꯥꯛꯄꯅꯦꯕꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯀꯩꯁꯨ ꯂꯥꯛꯑꯣꯏꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯌꯥꯝꯅ ꯁꯥꯄꯣꯔꯠ ꯇꯧꯗꯨꯅ ꯑꯩꯈꯣꯏꯕꯨ ꯄꯨꯕꯤꯌꯨ ꯑꯗꯨꯒ 10K ꯌꯧꯕꯒ ꯑꯩꯈꯣꯏ ꯒꯤꯚ ꯑꯦꯋꯦ ꯇꯧꯗꯣꯏ ꯅꯠꯇ꯭ꯔꯣ 10Kꯁꯦ ꯌꯥꯝꯅ ꯆꯥꯎꯍꯜꯂꯁꯦ ꯃꯌꯥꯝ 10Kꯗ ꯑꯩꯈꯣꯏ 1Kꯗꯁꯨ ꯀꯩꯒꯨꯝꯕ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯩꯗꯤ 5Kꯗꯁꯨ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯄꯨꯂꯞ 10Kꯗ ꯒꯤꯚ ꯑꯦꯋꯦꯁꯨ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯀꯦꯛ ꯀꯛꯑꯒ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯨ ꯇꯧꯔꯅꯤ ꯃꯌꯥꯝꯗ ꯁꯣꯏꯗꯅ ꯑꯩꯒꯤ ꯌꯥꯝ ꯆꯝꯂꯕ ꯈꯨꯗꯣꯜ ꯑꯃꯈꯛ ꯑꯩ ꯒꯤꯚ ꯑꯦꯋꯦ ꯑꯣꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯤꯟ ꯂꯥꯛꯏꯁꯦ ꯍꯥꯏꯗꯤ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯈꯔꯁꯤꯒꯤ ꯁꯔꯨꯛ ꯈꯔꯇꯪ ꯑꯣꯏꯔꯕꯁꯨ ꯃꯥꯏ ꯄꯥꯛꯄꯒꯤ ꯈꯨꯗꯝ ꯑꯃꯅꯦꯅ ꯑꯩꯈꯣꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯊꯥꯡꯒꯠꯆꯔꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜꯁꯦ ꯄꯨꯛꯅꯤꯡ ꯍꯟꯅꯩꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯃꯦꯟꯠ ꯄꯤꯕꯤꯔꯛꯇꯅ ꯅꯨꯡꯁꯤꯕ ꯑꯦꯗꯚꯥꯏꯁ ꯄꯤꯕꯤꯔꯛꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯍꯔꯥꯎꯖꯩ ꯑꯗꯨꯅ ꯇꯨꯡꯅꯥꯎꯕ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯤ ꯌꯨꯇ꯭ꯌꯨꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯤ ꯁꯛꯈꯪꯗꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯒꯁꯦ ꯄꯨꯟꯁꯤꯗ ꯎꯅꯗꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯎꯅꯕꯁꯨ ꯌꯥꯏ ꯎꯅꯅꯕꯁꯨ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯁꯤꯅ ꯎꯅꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯈꯔꯁꯤꯗ ꯍꯥꯏꯗꯤ ꯀꯔꯦꯝꯅꯕꯤꯗꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯌꯥꯝꯗ ꯋꯥꯒ ꯁꯦꯡꯗꯣꯛꯍꯧꯒꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯍꯥꯏꯔꯛꯏ ꯑꯣꯛ ꯊꯣꯡꯕ ꯆꯥꯔꯛꯑꯣ ꯍꯥꯏꯔꯛꯑꯦꯕꯀோ ꯑꯗꯣ ꯋꯥꯔꯧꯕꯤꯔꯣꯏ ꯍꯥꯏꯅ ꯈꯜꯂꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯑꯣꯛ ꯊꯣꯡꯕ ꯆꯥꯗꯦꯕꯀꯣ ꯑꯣꯛꯁꯦ ꯆꯥꯖꯗꯦꯕ ꯑꯗꯣ ꯑꯩ ꯆꯥꯕꯁꯨ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯖꯤꯟꯈꯛꯇꯤ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯇꯩꯁꯦ ꯑꯩꯀꯌꯥ ꯆꯥꯗꯦꯕ ꯑꯗꯣ ꯑꯗꯨꯗꯨꯅ ꯑꯩ ꯑꯣꯛ ꯊꯣꯡꯕ ꯆꯥꯖꯔꯛꯇꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯇꯩ ꯑꯗꯨꯝ ꯉꯥꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯗꯨ ꯆꯥꯔꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯣ ꯆꯤꯛꯀꯟꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯆꯥꯔꯛꯀꯅꯤ ꯑꯗꯨꯒ ꯑꯣꯛ ꯁꯟ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯟꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗꯗꯤ ꯁꯟ ꯆꯥꯅꯗꯦꯕꯀꯣ ꯃꯩꯇꯩꯅ ꯁꯟ ꯆꯥꯗꯦ ꯃꯌꯥꯡꯕꯨꯗꯤ ꯆꯥꯏ ꯃꯩꯇꯩꯅꯗꯤ ꯆꯥꯗꯦꯕ ꯑꯗꯨꯒ ꯑꯣꯛꯇꯤ ꯃꯩꯇꯩꯅ ꯆꯥꯕ ꯌꯥꯎꯏ ꯑꯗꯣ ꯑꯣꯛꯁꯤꯗꯤ ꯃꯩꯇꯩꯅ ꯆꯥꯕ ꯌꯥꯎꯔꯒꯁꯨ ꯑꯩꯗꯤ ꯆꯥꯗꯦꯕꯀോ ꯑꯩꯈꯣꯏ ꯗꯥꯁꯨ ꯆꯥꯗꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯗꯨ ꯆꯥꯕꯗꯣ ꯉꯝꯃꯣꯏꯗꯕꯗꯨꯗꯤ ꯀꯃꯥꯏꯅ ꯆꯥꯔꯛꯀꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯇꯣꯞꯄ ꯑꯣꯏꯅ ꯆꯥꯕꯤꯌꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯄꯪꯉꯤꯍꯦ ꯅꯪꯁꯦ ꯈꯣꯡꯗꯨꯝꯗꯣ ꯀꯛꯑꯒ ꯃꯁꯪ ꯉꯥꯡꯍꯜꯂꯒ ꯑꯣꯛ ꯃꯥꯜꯍꯜꯂ ꯆꯥ ꯌꯥꯕ ꯀꯥꯏꯗꯩꯅꯣ ꯑꯇꯣ ꯑꯗꯨꯝꯕ ꯊꯣꯛ ꯊꯥꯛꯇꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯃꯌꯥꯝꯅ ꯉꯥꯏꯕꯤꯔꯝꯃꯣ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯗꯥꯀꯋꯥꯏꯅ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯥꯇꯥ ꯃꯌꯥꯝ ꯕꯥꯏ